Islam Laining Chatpa Singna Ramadan Thama Chara Henlakpagi Ngashi Numit Kuntrani Chanba Numit ki OINA WANGOI Assembly Constituency ki ex-minister OINAM LUKHOI ki LUCHING MAKHA OINA WANGOI AMADI WANGOI MAYAI LEIKAI ki AHAL LAMAN AMADI NAHA SHING YAONA OINAM MAYAI MASJID ACHOUBA Grand IFTAR ki THOURAM ama PANGTHOKHRE Hariba Grand IFTAR ki THOURAM aduda sarugyaba lakiba ex-minister OINAM LUKHOI na phongdokhibada Muslim Ichinau Singi Sengnaba Ramjan Tha manungda WANGOI Kendra Kundaminariba Mitai Pangal Maruina OINA WANGOI gi khwaidagi hena chawba lai khoramfam mafam asida hawba hawtaba iftar party macha amakhak chaminaduna amaga jati khenaba thamdana community khenaba thamdana iftar saruk yaba fangba nungaiba poi aikoi pumnamak nungsi chanana ingna chikna santi laina hana laminaramba adu Eid festival na lakpada amuk hanjilaktuna afaba oirasanu haiki Idul Fitr amadi Senglama Ramadan thasiga mari leina koi WANGOI kendra khundaminariba mitai pangal chile nausing maruina mafam machi na WANGOI gi waidagi hena chawba dumba laisang mayamgi lai khurumbam oiba mafam machi da hawa hawtaba iftar party macha makhak chaminadana Minadana Koi Masen Amagamaga Jati Kenaba Tamdana, community Kenaba Tamdana, Dharmu Kenaba Tamdana, Pusubaton to Viratana, Surugava Panjaba, Masigi the Makta, Mahala Sigi, Punkudimaku, Aina Kaikunaba, the women come Utari, Venena, Takadoba, Idul Fitr Asina, Koi Pudamak, Ushi Chanana, in a Chinga Santi Lena. Tam chang na lemin na rakodo, modo tungdusu tungna chinga santi leina tam chang na koi masen leminari ba proof masen se koi ma matagi machani haidna punamang na nusi chana na lemina ba lamdam mama haibado lakado ba Idul Fitr sina amuke hena chesan mari chesan na ba tungba iba ama do manipur ma do makang pa kama haibado rasano haiwa